Nungsirabe Ichilinausing, Ngasidi Khoi Punna, Matubu Mamaga Manei Haiba Matangda Masail Louminnasi. Hangbada Ikaiba Masail, Nang di Imaga Manei, Nang Eikhoi Khudingmakna, Nang Inati Imaga Manei, Hojik, Nang Inati Imagumbane. Asumna Haijakhriba. Mahakna Haijakhriba adu kari maramdagi no yengbatai. Wahaising asi haibada mahaki niyat izzat bebhar de Imaga Manei natraga imagumna hanubi oire. Chahida Imaga Manare. Asina chingba haibu oiram labade. Karisu akaiba leite. Karigumba mahakna haikhiba matamda karisu niyat taukhide amasung karigumba wakhal amata leikhide. Chumnagi hekta Haidokchakhibani adu oirabadi kari amata kaide. Karigumba masi hairga talak piba amasung thadokpagi niyat taukhibal leirabadi nupi adu talak baina ama oikhre. Karigumba talak pibagi niyat taukhide amasung thadokpagi wakhal su khankhide tawigumba sung amuk hana sohabat tauraror. Nahangonda sohabat tauba aigi thakta haramne. Haibagi niyatta haikhibu oirabadi masibu sariyata Zihar tauba kawi. Zihar taubagi hukumde nupi adu mahaki nikada adumak leigani. Tawigumba sung nupa aduna madugi Kaffarah pidriba phawba sohabat tauba natraga apam nungsi wakhalda masa sokpa chuppa nanba asina chingba haramne. Kaffarah hek pidriba makhaidi nupi adu haram oiduna adum leigani. Marakta chahi kaya haukhrabasu Kaffarah pikhraba matungdadi matai manau animak punna Louminnaba yare. Amuk hanna nikah sonbagi su mathau taade. Masigi Kaffarah de roza kaithokhibagi Kaffarah ga chap mane. Ani subada karigumba Kaffarah pidringaida sohabat taururabadi achauba pap langjarabane. Aduna Allah da toba istighfar tawjahugadabale. Matungda amuk hanna asigumba pap asi langjaroi haina chetna niyat tawgadabane. Nupi singna su Kaffarah pidringaida manakta changhandanaba kanna hotnagadabane. Ahum subada Karigumba mache machal natraga machanupi natraga mapaga pukminaba manem natraga atopa punsi chuppa lauba yadraba kanagumbi Mamaga Manei Haijakhriba su Haijakhriba hukum asiga manei. Mari subada kanagumbana mahaki nupida hai nang aigidamakta oka manei. Masi haibada talak piba amasung thadokpagi niyat taukhravadi talak oikhragan. Manga subada karigumba Zihar da tha mari natraga masidagi helaba fawba sohabat taukhide Kaffarah su pikhide adu oirabadi talak oide ilasu oide. Taruk subada Kaffarah pidriba fawba yengba waris hanaba haram natte. Tawigumba sung hakchang thong yengba jaiz natte. Taret subada karigumba punsi chuppagidamakta Zihar taukhide akaknaba matam khartagi taukhi. Madugi praman chahi amagi natraga tha marigidamak nahak aingonda Imaga Manei haikhi. Adu oirabadi haikhiba matam adu fawba Zihar oigane. Karigumba hairiba matam adugi manungda sohabat tawninglabadi Kaffarah pithoklaga tawba yagani. Haikhiba matam adu henkraba matungda sohabat tawrabadi Kaffarah su piraroi aduga nupi adusu halal oiragani. Nipan subada Zihar tawba matamda thunamak Inshallah hai haurabadi Zihar oiroi. Mapan subada balik fadriba nupamacha amasung angauba mina Zihar tawba yade. Karigumba tawkhrabasu Zihar oide. Kanagumba amana atopa migi nupida Zihar tawba yade. Tara subada Zihar gi wahayadu hanna hanna haiki
Pramandi nahak aigidamakta imaga chap manei. Anirag ahumlaga haiki adu oirabadi. Haiki wahi masing adugi matung inna Kaffarah pigadabani. Karigumba hanna hairaga wafam adu chaksinaba amasung mapung fanaba haikiba amasung inaw-nawna zihar tawbagi wakhal nattaba tarabadi Kaffarah amakhakta pigani. Taramathoi subada nupi kayamarumda zihar oiba wahising haikrabadi nupi sing adugi masinga manaba Kaffarah pigadabani. Taragani thoi subada Karigumba ima iche natraga ichalga manei haiba wahi haikhide amasung gumbani hainasu chindagi thokhide. Nahak aigi imani natraga ichalni haikhi adu oirabadi masi haikhibada karisu kaide haram oide adum oinamag masagi nupida asumna haiba fatte. Taraga humdoi subada kanagumbana mahaki nupida nangbu yumda thambadi imabu thambani natraga nahangonda sohbat tawbadi imada sohbat tawbagumbani. Hairabasa zihar oide Kaffarah su wajib oide. Tarag maris subada nahak aigidamak imagumna haramne haikhriba amasung talaki niyat tawkhribadi talak oigani. Karigumba zihar gi niyat tawkhiba oiraga zihar oigani. Zihar oikhribadi Kaffarah pithoklaga sohabat tawba yagani. Nungsiraba ichilinausing ngasigidi asifawbadan khangminarasi mathangi episode amada Kaffarah gi masail sing khangminnasi. Nungsiraba ichilinausing na video asiba Musalman bahai behan ichilinaw khudingmakta share tawbiduna makhoibasu khanghanbada adom su saruk yabiyo.